Arambai News Guwahati da Maitelon ki pau tabri sing bu han han bumakta da chingangbam Suzitrani na khurumjari hojing asigi samlappa mariba pau sing lobirase Assam da sanaroi sing bu yokhanabagi pandam da state lengak na ngasi yamnamak maroi bu wafam ama lauthokladuna National Games da medal fanglakpa state asigi sanaroi khudingmakta lengak ki thabak piragani haikre Hojik chathariba assembly session asida wahang amagi pakhum piraduna CM Himanta Biswa Sarma na Olympic Asian Games amasong Commonwealth Games ki medalist singa loinana National Games sing da medal fanglakpa sanaroi sing lenga ki thabak piragani haiki Assam gi oina National Games da hana medal fanglakhraba singdana sports pension pigani loinana hariba sports pension asi lupali sing ni pandagi lising tarada hengatnaba lengakna thorang tori hainaso CM na makata ki Anoba chana kanglon amoina Assam gi minister sing na opposition MLA singa kanglup semduna khana naina minaba tanaba hokre minister amamam na opposition gi MLA taruk taret ka phamina khi adubu congress lu chingba kharana de BJP gi thorang asigi mathakta chingnaba phungdoraki baga loina naksinaraga tapna opposition maroina congress na chingbagi MLA sing BJP da chingsingadoribra haibagi mipaibasu horakli Ngasi Assam gi anoba COVID SOP lauthokre awang nungpoki ate state singdagi changlaktuna Assam da thunglaba passenger sing airport amasung railway station da tangai fadana COVID test tawragane mapung phana vaccine kapthoklaba passenger sing fawba airport amasung railway station sing da hek thunglabaga RT-PCR test tawgadabane hariba chana kanglon asi hanade awang nungpok state singdagi lakpa passenger singi oina komthoklambane adubo state asida COVID case hengalakpadagi thawrang asi paikhatpani haire Nakalamaromda Assam gi red district ani Morigao amasung Gwalparada de thamlamba athingbasing kharakom thokre aduga atai red district manga Golaghat Jorhat Lakhimpur Bishwanath amadi Sonitpur de total containment district oina chayol amaga muk adumak thamki gani su haire Hayeng lebak pokpa numitagi chanagadoriba noba SOP asibu lauthokladuna Health Minister Keshav Mahantana haukiba numit tarani asida Morigao amsung Gwalpara district de COVID ki phibam khajik phagalakpa maramna curfew nungthil pung amadagi hogani aduga dukan amasung lalol itiki mafam sing numit yungbagi pung tarani thoi fawba hang ba yagani haiki aduga atai mamangi athingba amsung chanarol sing atai lemhoriba district kunteret tade adumak chanakigani Dukan sing nungthil pung mari fawba hangani aduga curfew na numidang wairam pung manga dagi horaga mathang numit ki ayuki pung manga fawba leigani haukiba numit tarani asida COVID case lising ani dagi khajik hena phangkiba Kamrup Metro district ki oinadi COVID ki phibam laksin bangam bagumbane district asida positive ki case wangliba sidi maroina airport railway station amadi hospital sing dagini kharana Khetriam sung Sonapur dagini su haiki Adubo COVID ki phibam phagalakpagi mong ulakliba district ahum Dribugar Sibsagar amasung Nagaudade inter district transport service amasung mi chathuk chasin tawba chayol amagamuk thingkigani haina anoba SOP asida palle Nagalamaromda lakliba July 18 da pangthogadariba Eid thoramasigi matangdade yum da namaz tawbinaba haijarakhibaga loinana masjid singda miyoi manga dagi hena punbiganusu haire Guwahati University na University asida affiliate tawba college singi undergraduate course ki oina thagadoriba third semester parikya cancel tawkhre tha asigi ahobada thokiba UGC gi guidelines matungina warepasi lawkhibane UGC gi guidelines matungina mamangi semester gumna mahiroising promotion pigani aduga mathang August thagi ani suba sarukta 6th semester gi undergraduate course ki parikya sing pangthokani examination sing asi online mode khaktada pangthokadabani su haire Sevagi evaluation formula gi matungina result lauthokpagi thorangda akanba chaithing ama pirakre kanana yoliba kanana leiriba ikainingai warini star distinction gi mamalna kayano hangnarakle phibam asidagi ne ngase seva evaluation system na result lauthokpa natraga lauthoktabagi matangda khanarakliba se tasengna evaluation system thingjilaga physical parikya pangthoknabagi sevana khalibra haibagi chingnabasu lakle haukiba July 13 tagi sevagi result portal thingjinkhiba sisu yamnamak chingnaningai oiba ingit amane lakliba July 18 da result lauthokpa ngamgadoribra uhang ama oirakle asumna evaluation system gi manungda mahiroi lak marigi maraibak punduna thamliba se kari oirakpa tambangamdri Manipur manungda COVID pandemic na yamnamak sokhanba district singi manungda ama oriba Bisnupur district ki hospital da ana layeng chathariba miyoi sing
hospital gi mamangda pakhal ama khandoklaga yamnamak yengheidaba moongda layeng chathariba kaya si ubada miyam penadri Pao si tabadagi health director masamak chatuna yengsinkibaga loinana anabasing adu ngasidagi hauna rims amadi jenims ta refer tawnanaba hairamki adubo hariba hospital ani asidade sit hangdabanina anabasing asi kadaida layenggadoriba Maragasida numit tarani gi oina ngarangdagi state pumbada thamkiba total curfew da ahongba khara ngasi lengakna lauthorakre NSA gi makhada Manipur Central Jail sajiwada phaduna lerakhiba thangwiban lorung purel lekaidigi political party PRJA gi convener suwariba leichombam Irendro Supreme Court ki order matungina ngasi numidang wairam jail dagi thadorakre Panba yai haukiba me thada Facebook da chayetnaba post ama thagat lubagi wahaudagi sedition gi maral siduna Irendro bo state lengakna phajinkibani BJP Manipur Pradesh ki spokesperson CH Vijayna party gi chatnabi ngakpoina lakadoriba assembly mikhalda mirep oinanabagi damak party pham thadokre lakadoriba mikhal asida chahi kun gi mathakta party asida yauduna lakpa maramna kendra sigi oina BJP gi ticket mangonda pirakani haibagi thazaba chauna leisu haire Manipur gi ngamkhai amadi lamdamasigi nupi oibisingi damak thauna phana lepirambe all Manipur chingmi tami apunba nupi lupki president Imam Momonna ikhangkhangodana leikhidabada ngasi Patriotic Writers Forum Manipur Assam amadi Tripura gi thomi singna online gi kuthangda awaba phongdokre awaba phongdopagi mifamaduda forum asigi president Nauroibam Khambaluang Secretary Rakesh Naurem, Tripura gi President Gurumayum Biplab Sharma, Amadi Assam gi President Thongnaujam Shyam, Loinana Senior Member KC Mangang na Chungbana Saruk Yaki. Imam Momon Laikhitabasina Manipur gi Nupi Singi Hak Kanjabada Awaba Ama Leihoragani Haina President Nauroibam Khambana Haiki. Asumna Ima Soibam Ongbi Momon Laimana Laikhitabada Tarahe Youth Development Organization aso Awawa Phongdorakre. Hinglingai matamda imana lingzaramba pamzaramba apawa khalonsing leihoriba macha masu oriba ngasigi mirona matam chupagi oina hinghanduna thamduna imabu nungshibagi khudam oigani hanasu lubasigi publicity secretary BM Rashid Ali na thadorokpa chirol amada phongdorakle Chaliba chahi asigi oina lagliba July 23 da Malemda lairiba Islam lining chatpa Muslim pumbana chap manana Idul Adha gi thoram pangthokpaga iroinana iramda Manipur su mithai pangal singsu yauna pangthoklagani kathokpagi paujel puba nungairaba harau kumai gi thoram asi covid lai chatnamara moiduna mari oriba phurup kayagi chil inau singa punna pangthok minabagi tanja phangloi dori masigi damak maipak ningthau committee kaisampat konjeng hazari lekai imphal gi maikai digi su nungaitaba phongdorakle id ki kumai di laichat laina asina loikraba matungda lisinglak pangthok pa yai maramaduna id ki thoram pangthokpagi duwa tawba matamda malim gi leisha pumbadagi covid ka mari leinaba laichat laina pumba manghan khinaba mapugi mafamda duwa tawbinaba haizari haina lubasigi co convener Arsad Mayumna Thadorokpa Chirol Amana Phongdorakle Islam lining chatpasingi khwaidigi chawrba kumai Idul Adhana lakpada lamdamasida khundaminariba mitei pangal ichil inausing amadi phurup kanglup khudingmakta Ethno Heritage Council Herikona yaipa paujel pirakhibaga loinana thoramasi harau tayamna pangthokpa mapumana pinabishanu haina Secretary General Y Surjit Kumar Khumana Thadorokpa Chirol amada Phongdorakle Jiribam da CMO gi meeting makhada ngasi ayuk azukaga COVID task force singa khusamnaraga Jangkhan Punji Community Hall Jakuradhor Netaji Higher Secondary School amadi Dhola Khal hariba mafam singa sida vaccine kapagi khongjang jangsin ki mobile team amana su Guwahati Primary School da vaccine kap ki mafam asida duty toriba singda chana thaknaba potlam singsu ajuka gi maikai dagi yenthoki haina lubasi gi Vice President M Prem Chandrana Thadorok Pachirol amana phongdorakle Malim gi lebak chani henbana saruk yagadoriba Tokyo Olympic Games ta handak iramda masigi sanori manga S Nilakanta P Sushila L Sushila S Mirabai Chanu amasung MC Mericom khalaktuna saruk yagadoriba lamda masigi oina chokthok chaningai ni
एरियासु पिकपा मिसिंगसु अदुकी मतिक लिकपा मणिपुर गुंबा लमदम अमदगी सानरोई मंगा खलकपा हाइबसि अदुकी मतिक सिंथानिंगाइने सानरोई मंगाना मखोइगी लंबासिंगा मायोकनबा मतमदा मणिपुर इमागी असेंगबा मपारी ममोम अमगी चपचाबा थौना लिंगजेल अदु फुदोक्तुना माइपाकपा ओइसनु हाइना एमसुना याइफे पाउजेल पिजरी हाइना लुबसिगी इन्फॉर्मेशन एंड पब्लिसिटी सेक्रेटरी वांखैमयुम रिमाकान थादोरकपा चिरोल अमना फोंदोरकले नागालैंड प्रदेश कांग्रेस कमिटी की पॉलिटिकल अफेयर्स कमिटी ना स्टेट असिगी एमएलए हुमफुमक रिजाइन तौदना नागा पॉलिटिकल सॉल्यूशन पुरकनबगी लंबी हांगदोकनबगी दमक हाइजखरे पॉलिटिकल सॉल्यूशन इंप्लीमेंट तौबगी मतंगदा एमएलए सिंगना कयामुग यामना थमोइ शेंगबगे हाइबदो मखोइगी रिजिग्नेशन असिना उतकनी हाइनसो एनपीसीसी ना हाइखी अमदे असम कैटल प्रिजर्वेशन बिल इंग लिसिंग अनि कुनमाथोई पास तौखिबगी मायोक्ता लेपलदुना मसिना मतम सांगनादगी लेरकपा मरी अदु मंगहलगने लोइनना असम अमदि नागालैंड बॉर्डर इशूगी मतंगदे असम लेंगाकना नौना लौसिनखिबा मफम सिंगदगे असम पुलिस की मियोइसिंग हंदोक हनगदबनी हाइनसो पार्टी असिना हाइरकले नागालैंड स्टेट की यामनमक नुंगाइबा पाव अमोइना अमेरिका की मनुंगचना स्टेट ऑफ न्यू मेक्सिको ना कोविड पैंडेमिक की मतमदा कथोकपगा लोइना थबक तौबगीदमक नागा डॉक्टर जोनाथन इरालुबु इकाई खुमनखरे जुलाई 18 इंग्लिसिंगनी कुनमाथोइबो दि डॉक्टर जोनाथन इरालु डे हाइना न्यू मेक्सिको पुंबदा लाउथोखरे हौकिबा पुंग कुनमरी असिदा इंडिया दा कोविड की अनोबा पॉजिटिव केस लिसिंग कुंठा निपान गा चामगा हुमफुमरी चमरीगा मरफुद्रा मापन्ना लैखिद्रे अमदि लिसिंग कुंठा निपानगा चट्रुक हुमफुना नाबा फरदना डिस्चार्ज तौखी अवानोपुगी स्टेट सिंगी मनुंगदना मेघालयदा चहुमगा मरफुतरे मिजोरमदा चहुमगा कुंठा मंगा मणिपुरदा चट्रेट का हुमबुद्रा मरी अमदि असमदा लिसिंग अमगा चट्रेट मरफुतरा तरेट फंखी असमदा मियोई कुन मणिपुरदा तरातरुक मिजोरमदा अमा अमदि मेघालयदा तरा लैखिदबगी रिपोर्ट सु लाखले अरोइबदा ngasi tentakpa maroiba pau khara असम अमदि मेघालय ngमखई चेतनब संताइननबगी दमक लाग्लिबा जुलाई कुलहुमदोय असम की सीएम हिमंत बिश्व शर्मा मेघालय दा चतुना सीएम कॉनरेड संगमागा ऑफिशियल मीटिंग अमा फमलगने लेबाग असिगी मनुंगदा मुस्लिम मसिंग ख्वाइदिगी यामना हेंगलकलिबसी असमनी हाइना ngasi यामनमक खननिंगाय ओइबा वाफम अमा असम की सीएम हिमंत बिश्व शर्मा असेंबली दा हाइखरे असम की डिस्ट्रिक्ट अहुमदा असम चेंबर ऑफ कॉमर्स ना वैक्सीन कापगी खोंजंग चंगसिन खिबगा लोइनना ngasi गुवाहाटी की उजान बाजार दा वैक्सीन चनी यांखै कापथोखी असम की एमपी नवसरनिया टीएमसी दा चंगनबा हाइरखरे असम दा टीएमसी की ऑर्गेनाइजेशन की मपांगल कंखदनबा नवसरनिया दा हाइजरखिबने असम की नवोदया विद्यालय अमगी प्रिंसिपल बु उदा पुनसिलगा हाटनबा ओजा खुदपु अमना होटनरमले दरंग पुलिस ना थौदोग असिदा चेनबा ओजा मरी फाखरे फजना ताकपी तंबिदे हाइना चैंगांग लुबगीदमक ओजासिंग असिना ओंखतुना प्रिंसिपल असिगी मथक्ता सावरखिबनी हाइदे असम की सीनियर आईपीएस ऑफिसर अनुराग तांखा मतम सांगना कैंसर गा लांथिंगनदुना लैरमलबगी मतुंग ngasi लैखिद्रे पुलिस ऑफिसर असी ब्यूरो ऑफ पुलिस रिसर्च एंड डेवलपमेंट ता आईजी ओइना डिपुटेशन दा लैरमबने शिलोंग दा सारिबा मेघालय की अहानबा 5-स्टार होटल लोइशिनबगीदमक मेघालय ना अनौबा लीज एग्रीमेंट अमा सही तौरगने इंग्लिसिंग अनि तरामाथोई तरानीथोई दा साबा होकिबा प्रोजेक्ट असिगी थबक लेपतुना लेरिबसे चही मंगामुक सुरकलबने ओपोजिशन मेंबरसिंग ना लाउ खोंगबा लेप तबदगे पार्लियामेंट की हाउस अनिमक नोमगी ओइना यैथोखरे सीबीएसई की क्लास 10 रिजल्ट हयेंग लाउथोकलबा यारे मुख्तार नकवी अब्बास राज्य सभा की डिप्यूटी लीडर होना खनख्रे हौजिक इंडिया दा फंगलिबा कोविड वैक्सीन सिंग असि आईसीएमआर की स्टडी अमगी मतुंगिना कोविड डेल्टा वेरिएंट की मायोक्ता यामनमक इफेक्टिव नि हाइना डॉक्टर एनके अरोरा ना हाइख्रे चाइना जापान स्विट्जरलैंड अमसुंग रशिया की मथंगदा मालेमदा मंगा सुबा ख्वाइदिगी चावबा फॉरेन एक्सचेंज रिजर्व होल्डर इंडिया ना ओइदे अमदी ओलंपिक विलेज दा मरीसुबा एथलीट अमसु कोविड पॉजिटिव ओइख्रे ngasi goi na di Arambai News Guwahati da maitilon gi pau sundok chaba matang installation jabaga loina na tabiri basing bom kaso hanna